ꯃꯐꯝꯁꯤ ꯁꯦꯡꯃꯥꯏꯖꯤꯡ ꯍꯥꯡꯒꯨꯟꯅꯤ ꯑꯗꯨ ꯏꯁꯥꯗꯤ ꯇꯦꯖꯄꯨꯔꯗꯒꯤꯅꯤ ꯋꯥꯒꯥꯏ ꯃꯐꯝꯁꯤ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗꯒꯤ ꯀꯥꯏꯕꯗꯨꯅ ꯉꯔꯥꯡꯃꯨꯛꯇ ꯊꯤꯡꯅꯕ ꯍꯣꯠꯅꯕꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯊꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯤꯡꯕ ꯂꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯃꯦꯆꯤꯟ ꯇꯧꯗꯅ ꯊꯧꯖꯤꯜꯂꯛꯇꯅ ꯒꯥꯔꯤ ꯂꯩꯕꯥꯛ ꯀꯟꯅ ꯊꯣꯜꯂꯤ ꯌꯨꯝ ꯑꯇꯩ ꯑꯀꯥꯏꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯊꯨꯝꯖꯤꯟꯈꯤꯕꯗꯤ ꯌꯨꯝ 10-20ꯃꯨꯛꯀꯤ ꯑꯗꯥꯏ ꯆꯥꯡ ꯊꯨꯝꯖꯤꯜꯂꯝꯒꯗ꯭ꯔꯥ ꯈꯜꯂꯦ ꯃꯃꯥꯡ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯅꯃꯛ ꯄꯥꯊꯗꯅ ꯑꯣꯏꯜꯐꯝꯁꯤꯒꯤ ꯂꯣꯏ ꯊꯨꯝꯖꯤꯟꯗꯅ ꯇꯧꯈ꯭ꯔꯦ ꯂꯝꯕꯤ ꯇꯧꯈꯥꯏꯗꯅ ꯏꯁꯤꯡ ꯂꯣꯏ ꯄꯥꯊꯈꯤꯕꯅꯤ ꯑꯗꯣ ꯂꯝꯕꯤ ꯉꯔꯥꯡ ꯊꯤꯡꯕ ꯂꯣꯏꯈ꯭ꯔꯦ ꯉꯁꯤ ꯁꯤꯒꯤ ꯏꯁꯄꯣꯠ ꯃꯐꯝꯁꯤ ꯑꯃꯨꯛ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯐꯥꯝꯁꯤ ꯃꯅꯤꯡ ꯉꯁꯥꯏꯗ ꯐꯥꯝꯁꯤ ꯈꯔ ꯂꯧ ꯄꯔꯤ ꯐꯅꯌꯥꯝꯗꯤ ꯄꯔꯤ ꯑꯗꯨꯝ 30-40ꯒꯤ ꯆꯥꯡꯗꯤ ꯁꯣꯡꯒꯗ꯭ꯔꯥ ꯈꯜꯂꯦ ꯉꯥ ꯌꯣꯛꯄ ꯄꯔꯤ ꯀꯩꯅꯣ ꯐꯥꯝ ꯀꯩꯀꯥ ꯈꯔ ꯁꯣꯡꯒꯗ꯭ꯔꯥ ꯈꯜꯂꯦ ꯄꯨꯂꯞ ꯅꯣꯡꯈꯠꯂ ꯄꯨꯂꯞ ꯆꯥꯎꯈꯠꯈ꯭ꯔꯕꯅꯤꯅ ꯉꯔꯥꯡꯕꯨꯛꯇꯤ ꯄꯕ꯭ꯂꯤꯛ ꯃꯇꯦꯡ ꯌꯥꯝ ꯐꯖꯅ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯣ ꯉꯁꯤ ꯇꯧꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ PWDꯒꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯀꯩꯀꯥ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯨꯔꯛꯑꯦ ꯍꯧꯖꯤꯛꯁꯦ ꯉꯁꯤꯁꯦ ꯂꯣꯏꯕ ꯉꯝꯒꯗ꯭ꯔꯅ ꯈꯟꯕꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 13-12 ꯑꯗꯥꯏꯐꯥꯎꯒꯤ ꯇꯥꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯆꯥꯡꯗꯨꯗ ꯂꯩꯒꯗꯧꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯐꯥꯎꯗ ꯆꯪꯉꯛꯄꯁꯦ ꯂꯝꯕꯤꯁꯦ ꯐꯠꯇꯕꯅꯤꯅ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗꯕꯅꯤ나 ꯉꯔꯥꯡꯁꯨ ꯌꯥꯝ ꯋꯥꯅ ꯊꯥꯡꯉꯒ ꯍꯣꯠꯅꯈ꯭ꯔꯦ JCBꯒ ꯃꯇꯦꯛ ꯍꯣꯜꯂꯒ ꯃꯤ ꯂꯦꯕꯔ ꯃꯌꯥꯝ ꯆꯪꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯒꯥꯔꯤ ꯆꯪ ꯌꯥꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯂꯝꯕꯤ ꯁꯦꯝꯕ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯅꯦꯝꯊꯈꯤꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯁꯤꯡ ꯉꯔꯥꯡ ꯃꯈꯣꯠꯂꯤ ꯃꯇꯝꯗꯗꯤ ꯊꯤꯡꯕ ꯑꯝꯇ ꯌꯥꯗꯦ 2-3ꯂꯛ ꯀꯥꯏꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯀꯩꯅꯣ ꯑꯣꯏꯔꯤꯅꯤ ꯁꯤꯅ ꯑꯃꯨꯛ ꯈꯔ ꯁꯥꯐꯕ ꯁꯛꯁꯦꯁ ꯑꯣꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯔꯦ ꯍꯧꯖꯤꯛ ꯁꯤꯕꯨꯛꯇ ꯌꯨꯕ ꯌꯥꯎꯔꯤ ꯁꯤ ꯊꯤꯡꯒꯤ ꯃꯑꯣꯡꯁꯦ ꯑꯃꯨꯛ ꯁꯤꯗꯣꯛꯑꯒ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯁꯤꯗꯣꯛꯑꯒ ꯑꯃꯨꯛ ꯂꯣꯏꯅꯃꯛ ꯊꯤꯡꯒꯠꯄꯒꯤ ꯐꯤꯕꯝ ꯂꯩꯒꯗꯣꯏꯅꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯍꯥꯜꯂꯒ ꯃꯔꯤ ꯂꯩꯅꯕ ꯃꯣꯏ ꯂꯥꯏꯟ ꯑꯣꯐꯤꯁꯤꯌꯦꯜ ꯀꯥꯡꯕꯨꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕꯅꯤꯅ ꯁꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯁꯤꯁꯤꯅ ꯄꯥꯡ ꯇꯥꯔꯒꯗꯤ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯑꯅꯤ ꯈꯜꯂꯦ ꯂꯣꯏꯕ ꯉꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯡꯈꯪ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLA ꯁꯥꯔ ꯌꯥꯎꯗꯅ ꯉꯔꯥꯡ ꯃꯇꯦꯡ ꯐꯅꯌꯥꯝ ꯄꯥꯡꯕꯤꯔꯝꯃꯦ ꯑꯗꯨꯗꯨꯅ ꯂꯝꯕꯤ ꯊꯤꯡꯒꯠꯄꯤꯔꯝꯃꯦ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯕꯤꯔꯝꯃꯦ ꯑꯗꯨ ꯃꯥ ꯃꯁꯥ ꯌꯥꯎꯖꯗꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯌꯥꯎꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯂꯥꯏꯕꯛ ꯐꯗꯅ ꯁꯤ ꯊꯤꯡꯕ ꯂꯣꯏꯁꯤꯜꯂꯛꯄ ꯉꯝꯃꯛꯄꯅꯤ